ngasi phongkiba sifong amasum thokkiba thawdo wathoksingi maroibi I pausing khongoisaraga Manipur top channel gi maikeidigi miyamna thamjagi ahanbada social media dagi lokochaba yamna thajane hoiba maruiba pongkatang miyamna thamjaramge BJP Ex servicemen shiel gi Convenor Thoubal Kshetrimayum makha leikai digi Laisram Rameshore ngasi ayuk pung taraga mathoi taramdar sakangdabasingna mayum mayar nongwaina kaplambada leikhidra hari police na thijin ba hokre hai nisu pausna makatana phongduru ridu myampuna anoba update ngamina se nisu channel sigi mekedi myang famna thamjari makha satharak poina to papawmana US na pilakpa khulai khudima Ukraine nuclear power station pasinduna thamli Russia Ukraine gi mapang oiriba western countries sing na pirakpa yamlaba lan khusu khulai sing leba sigi nuclear power station leptana pasinduna thamli haina Russia की Foreign Intelligence Service SBR ने यूक्रेन की मथक तो मराल सिरखे रशिया की वापम असिद सब साब खुदम संगम पुथोप ngमदबगा लोइनना रियोटर की पाउमिसिंग सब साना सुम्मी हाइबिगी प्रमाण पीब ngमदना हाउजिक स्लाइडी SBR न थदुरकपा ओवरऑल अमदा हाइ US ना सप्लाई तरोकलिबा HIMARS rocket launcher air defense system amadi artillery ammunition sing यूक्रेन की अवांग नुंगसुप्ता लैबा Ribane nuclear power station pasinduna thamli haina phongdorakre Seoul sina makhatana phongdorakpara Ukraine gi armed forces singna nungsup leibak tagi piragliba masing yamlaba khusuklai sing amadi nungmai maru sing asi nuclear power plant gi ngam khainakna pasinduna thamkre yamlaba khulai sing asi Ribane power station mamang sai gi aroiba sayol dagi hauna thamjinba horakrabane haina makhata ki leiba ani gi marakle sathariba lan horakpa matamdagi Russia na Zaporizhia nuclear power plant si lauchinduna thamkraba matong Ukraine gi lanmisna mafamaduda ahenba miyeng thamdun lan cha thaborakibani lan horakpa matamdagi Russia lanmisna Zaporizhia gi Convenor nuclear power plant si pung nifuga nipan gi manungda function tahondana lauchilaba matong na mafamadura leramba Ukraine gi lanmising taktokibani matamadura gi homla Ukraine lanmising Europe gi Khwaidigi maru oiriba madi khwaidigi sawu nuclear power plant asida ahenba miyeng thamduna amuk hana lakshinana bo honaduna lakhibani wafam asida Ukraine amadi Russia leiba anina amana amada nuclear power plant lepham oiriba Zaporizhia rocket kya kapshili haina moral sijinaduna laklibani Ukraine gi mekedigi phongdorak Russia na wafam asi Ukraine gi khulai paipam oina thammi haina sar story basi makhoi gi khudong saba launana ba praman leitabu wafam ngaktani haina su phongdorak haidi Atopa Pawamadana, Mary Comna Lusing Timamana Wrestling Federation gi Thabak Thoram Sing Yingsilagani Hadi. Wrestling Federation gi Sip Brisbane Saran gi Matata Lebas gi Makok Tongba Wrestler Hamana Akan Mamaral Shiraki Matung Boxer Mary Comna Lusing Committee Amana Wrestling Federation of India WFI gi Thabak Thoram Sing Yingsilagani. Wrestler Zogeswa Data Badminton player Thrifty Muregunde Captain Raja Gopana Singh Miyoi Singh Mary Comna Lusinga Anobu Committee du Yauri WFIM Sumasigi Makok Brisbane Saran gi India gi wrestler amana maral siraki bada Lusingba sina mamang seolda sexual harassment sataki loinana thaudu adu buthigana ba akan ba khongjang sangsing gibane Central Government numaiji numit WFI gi thabaki thorom kudingma thingjinna ba wore block gibane loinana committee amana yengsinna ba sukhon gibane maduna maram oiraga all India gi oina pangtokada ba wrestling committee na su suspend tokrabane competition adu thingjin khibana maram oiraga Participants singdagi lokot kiba entry fee sing su handokna bakhan kiba lekre lengana WFI gi thabak thoram sing thingjin kraba matungda Mary Comna Lusing team amana yengsinna bore block kibane committee aduna WFI gi maramda yengsin maga loinana federation adu gi thabak thoram sing numit khudingi oina ticket kani makha tarak oina WFI gi assistant secretary Binod Tomar su suspend tokre Lengana tigat pegi warep lora kiba matung wrestler aduna parliament building manakta satharamba sit and protest handokre lenga ki matung ina tigat pegi thaba adu sayol marigi manung da loigeda bani haiba sukhan kibane Bajrang Punia Koba wrestler amana phongdo kibada sangchilamba khongjang adu lenga ki phirep yenglaga handok laiki khongjang adu hokiba yumsika sanumita na oiriba sanare Asuk Malik Sangita Fogat Amasum Sonam Malik Nasing Makya Saryaki Ben Hari Zantar Mantar the Sangsing Kiba Kongzang Adu Saryaki wrestlers in the Federation gi President Adu Gimatakta Nupi athletes in the sexual Amasum mental harassment P High Maral City Sanaro sing the Nataba Media Yangba Madnataba Yangba Federation gi President Brisbane Saran Amasum Tigat Pigi Tabak Taptahan ba official sing Kudak Laktona ba demand Tokibene
Sport Minister Anurag Singhana Khongjang loisingo unaduna thigatlagani haibagi thajaba pibadagi Khongjang handokhibani haidi atopa pawmana Cristiano Ronaldo ngasi khwaidagi phaba player oiri Cristiano Ronaldo haujuk su malemgi oina khwaidagi phaba player oiri haina Al Ittihad ki goalkeeper Paulo Victor na phongdokhre mang hai Cristiano Ronaldo da ningjaba kyale mang na sanaba phangba haibisu kudong saba mani Manchester United ka lainaramba contract ki termination tawraba maha Al Nassr na sign tawnakhre January 2022 da contract agreement sign tawnaba ga loinana ma ki employer honglagani Ronaldo na Al Nassr da Europe ga loinana ahanba match ama mai pakangam khrabani match adu loiraba matung Ittihad players sing mangak wang na hegatuna satpangamki mamang sayolda Riyadh Al Star taraga mathoi ki captain oirakpa loinana Paris Saint-Germain PSG ga sanabada manga marida maithikibani Paulo Victor na goalkeeper ama oina kudong sabadu phangki loinana sabsana pass tawbusu ngamkibani Cristiano Ronaldo gi jersey summary nongmada Al Nassr official store dagi yonma ngamkhre Cristiano Ronaldo public icon ama oina miyamna khangnaraba miyemani football gi lam khakta natana malemda sakhangnaraba miyemani ma ki Instagram follower million sangaga kuntraga nipa laidi amasum platform asida mi masing khwaidigi yamna leiba misaksu oidi anisu pausna makhatana su phongdorakli Lushilakpu oina topa pawmana India gi khwaidigi sawba dinosaur singi fossil net maudragni ti phanglei report Mayai thangba India gi Narmada Valley da researcher singna Titanosaur singi oigidaba punna fossil olaba marum saniga yankhai ga taruk yawba netting site maudragan ti phangkhre Titanosaur singadu haujuk phawba hingkiba singi manungda khwaidigi sawba dinosaur singi manungda chanba singni Journal PLOS 1 phonghiba finding aduna Indian subcontinent da Titanosaur singi eramkhibagi matangna marik sumba sing phongdorakli Mayai thangba India gi Narmada Valley da leiba Lameta formation adu sahi million chamga nifu ko manga dagi humpu ka taruk lom sangkhiba athengma matamgi Cretaceous period adugi dinosaur skeleton singa masu marum singi fossil singi damak phajana khangnab mafam ni haina researcher singa dunai ki Hariba makol singa du mapung phana yengsinmana University of Delhi New Delhi gi researcher singa masum colleague singbu dinosaur singa sigi life habit singi maramda khangmanga malagani makoina tungan marum species taru identify tawki marum singa du gi manungna phangba pathology kaya marum gi manungda marum gi tanglaba thawdo maduna osek singi adu manaba reproductive physiology ama lay ama sum haujuk matam gi osek singna uriba mawng adu ga manana makoi gi marum sing ko khalamba yabi gi oithokningai adu gi ingit pi sab manaba area ma gi manungda makon mayam leiram liba hariba dinosaur singa si haujuk matam gi osek kya ga manaba colonials nesting behavior du utli hain su paus ta phongdorakli Hariba fossil net singa sin history gi manungda khwaiti gi saw dinosaur kharagi maramda maru oiraba data sing piri amasu makoi dinosaur singna loikhigadaba yuk adugi hek mamang da lerama matam amadigi makoi lakhibani haina researcher singa duna haikenasu paus na phongdorakli du haujuk oina di myam paus su matang solution jarage masu myam pun anoba update ngaminasi